Asisu Manipur top channel gi maikeli special video ngatang mayam da share tawjigi mayam loi fukta minasi adugi mati khangjin bada kanarba pukning loksing oi be araba content ninga sigi simam sigi content sigi maming sina mayam mayai ka ba chinjak ta hainaru basing khunai gi minung singairi maru oine sigi content sina focus story bisi Manipur gi oi riba hogolak liba nupi sing do oina men oina focus tawjaba atawba content ni ngangom suras RK my parks na journalist philosophy gi makhada iba punsigi tangkak amada thokiba thodok amadagi mayai kaba chinjak ta hainaruraba nupi sing khunaina hangoi tukuchana loinaba amadi hanthaba miyeng na yengbibadagi mausagi punsida halaknaba hotnabada awaba kya nupi sing asina mayoknari Myanmar ga tainaba Manipur gi ngamkhaida sambal khadaba kilometer sahum gi mathakta ahoba lairiba sina state asida mayai kaba chinjak sing khutpu kharana aron balambi sing sijinaduna leptuna pushilakpadagi lamdam asida draki wathok loiba naidri sairaga sida Leikai khul khudingi mayai kaba chinjaki ipakta lupkiba nahagi masing thingamdre mayai kaba drak sijinarubadagi laisukhiba nupa amadi nupi gi sangasi nupa na adumak henpam thui adubu nupi gi masingsu leitaba haibadudi oide punsigi tangkak amada chinjak singasi hainaruba nupa singi oinadi khunai asina yaba rehabilitation center kaya ama lairi amadi Leikai khulda leiba drug chaba nahasing center da thamba haibasi mipung khudingna pirakadaba pautakni adubu hairiba chinjak singasi wakhal fat haudaduna tanglubadagi hainakiba nupi singbudi layeng biduna mahuksagi punsida puraknaba honabagi mahuta hangoi tukuchaba amadi tathita woina tabiri masina maram oiduna nupi kaya amadi masa mathanda sijakiba natraga nataba sendal lambida khongdakhiba yaudaba nate wafam asiga mari lainana pauksi esina shelter home singda lairiba nupi singa akhanana unaduna wari sabada makhoi ayamba khunai ne inthokpiba amasung khunai gi minok maisa kibadagi lotnanaba honabada awaba kya thengnabagi mami uba phanglakhi saitheng nanglaba nupi singi damakta lairiba NGO Narbana Foundation gi shelter home da lairiba nupi amana hai aihak Sursampur district ki manungsana leiba khul amadagini aihakna sahi kun surakpada sagaina taina afaba nupani haiduna nupa ama khangnankhi amadi luhongbikhi luhongba sahi ama makhai gi matungda isa nupi ama phangjakhi isa phangjabagi haraujaki adumainamak haraubadu kuina sakhidi ipuroibadu mayai kaba chinjak sijinai haiba khanglakhi mangna sijinariba phatraba chinjak singadu sijinadanaba hotnarubada onchilaktuna tattana phu saiba horakhi maki sel pidrabadi ahing nungthil naidana phu saibikhi maki drug hunnanaba honabada amadi imungi leita laira menanaba honabada awaba amadi pendabana henman khiduna mahakna saruba drug singadu aihaksu sasinki drug adu taret nipalak sarubadagi hainaki amadi matam kharagi manungda drug adu yaudaba yarakite sinjak aduda laisure khanglakpadagi inem ikuna phu saibigi mathakta khulna tanthoraki laibak phabadagi Nirvana Foundation na sangjapam pibuga loinana oral substitution na singba layeng pathap sing pibibadagi sinjak adudagi thaptorakle adubu khunai gi minok maisa marakta khulda amuk hanna satuna mahuksagum yum pangani haibasi thajabadi leitre karigumba imung manung amadi khunna lokshinbige hairabadi harauna yagani amadi afaba thabak sing tawduna lemhoriba punsi hingnaba hotnagani haina mahakna kapna phungdorakhi amaromda Nirvana Foundation gi project manager hizam Debalakshmi na pauksi asida hai miyoibigi punsi haibasi soidaba landaba ngamanate punsi gi tangkak amagi khanthawdaba mikup amana mayai kaba chinjak sijinaruba amasum laisukhiba nupi singasi mahuksagi punsida halaknaba hotnabada khunai gi thawdang sawi
ड्रग सिजनरूबा अमदी HIV AIDS का सगोनदुना हिंगलिबा नुपी क्या अमदी खुनाइना तथी तवैना तवीबा अमदी हंगोय तुकुसना लोइना बिबदगी मिरक तिनबा ngamdaduna wakhal अनाबा पुदुना हिंगबा यावरी नुंगसीरबा मसा मापुरोइबा अमदी इमुंग मनुंग थादोक्तुना कपना लेलिबा नुपीसिंग असिगी मिकप मिराव खोल खुनाइना तबीबगी मतम ओइरे मखोइसु मियोइबनी मियोइबा मना फंगफम थोकपा हकपुनमक फंगफम थुई लैंगाकी मैकेदिगिसु ngaiha ओइबा पुलिसिसिंग पैखतपगी महुत्ता तुंग कोइना सतनबा याबा थाउसिलसिंग पैखतुना नुपीसिंग असि महौसागी पुंसिदा हलकनबा होनसी हाइनसु फुंदोखि Manipur AIDS Control Society Max Kiss Joint Director Mongjam Abiram no unaduna wari sabada mahana hai Manipur si Myanmar gi yumlo na ba maram na mayai ka ba chinjaki sapu khwai digi hena phangba state singi manungda ama oiri maram asina lamdam asida nupa khaktana tana nupi kya amasu draki saitheng nanglibane adumainama nupi singi oinadi khunai gi minok maisa ki ba maramna mauksa gi punsida halakna ba rehabilitation center singda lakpa ngamdri lainga ki maikedi su akhanaba survey na singbasing tawduna nupi sing asigi mating pige hairabasu makhoi gi maming matha haidokpa haibasi lo na yadaba maramna khudong sadaba kya mayuknari adumoinamak lamdam asigi drug amadi HIV na sogolaba nupi singi damakta lainga ki social welfare department gi makhada Imphal West district ki oina Little Flower School manakta Sneha Bawon amadi Bisnupur district ki Turbungda Mangal Rehabilitation Center hangduna thamli loinana Manipur AIDS Control Society gi makhada Imphal West District ta Maitai Laimarol Sinaisang Imphal East ki oina Nirvana Foundation Churchampur District ki oina Progressive People's Organization amadi Tengnopal District ta New Generation hairiba NGO sing asiga khusamladuna honari adubo khwaidagi hena maru oibdi miyam gi mating aduni Miyam gi mating yaudrabadi nupi sing asi mahausa gi punsida purakpada awaba amadi adumak oikigani haina su phongdorakhi ningsingba yabadi miyot minei nanglaba amadi awaba taraba nupi singi laifam zafam security ama layeng amasung legal oiba mating phongnanaba lenga ki mekedigi One Stop Center Scheme mamagi punungda lairiba angangbu nupa nupi khangdokpada athingba thamduna angang nupi pokpada puning thogatuna beti basau beti farau tungan ba sinfamda thabak suriba nupi single lifeam pinanaba Working Women's Hostel Scheme saitheng phanglaba nupi singda rehabilitation amadi counseling pigadaba swada graha scheme nupi singbu Maromdom lepsaba ngamnaba amadi senthok lehnanaba support to training and employment program for women scheme na singba policy amadi program semduna thamle adumainama saitheng nanglaba nupi kaya na hairiba scheme sing asigi kanaba kya phangkrabage haibadudi achaubu wahang ama oiri hainasu nasigi chifong asina aduki mati kanaraba content ama thokliba thodok wathok aseng mama yauna mayam share tawiragli aduga mayamnasu kari wakhalo leibibigi haibdu singchoi shoiduna comment box to comment angkatang thambiram haina Manipur top channel gi mekedi gi mayam request tawjari aduga mayam hojiko inadi matang saita lusinjarage aduga horen mo anau i paw mayamna share tawjarake mayam do fonga minersi and thank you